ngasi maroba pauda Manipur de yu chapchana thingna ba liquor prohibition act semdokpagi mathang tare haina Chief Minister and Birena Phongdokre ngasi phongkiba assembly mifamna demand mari gi lupa crore chamagani futaruk henbagi senfam pass tokre amade constituency nipanda aina yadaba mitop leibra yengsilagani haina Chief Minister and Birena Phongdokre Kurumjari STV pau miyang tabir basingbu taram naukjari auji pau sandok bijari Manipur ki border area singda security ki mapangal kankat hana pathabak paikhat lagani haina Chief Minister and Birena ngasi assembly ki star question da Tengnopal Kendra ki Congress MLA de korung thang hanglak pawa hangi pau khumda phongdokre Chief Minister na makata na haikibada North East ki international border ganakna na leiriba state mari ki border area singda security kankat hanaba handak Home Minister ga wari sanakre wari sanabadu da yanakiba wapam sing tabak da onthorklaba matungda border area singda security ki mapangal kankat halagani haike koi handak recently Mizoram da border state ani home sigi Chief Minister sing ne aduga Home Minister Union Home Minister yauna koi meeting am sang tawi ada koi ki border area sing da leiriba police stations in strengthen dong bagi am seriously khane mother hojiki Tengnopal is part of border kanonina the high riba Sochanpur ki side Ukhrul ki side the border areas in the leiriba policing strengthen dong bagi provision da akoi ki madu ki discussion do hojiki high Tengnopal sia wedo na koina overall border area ki strengthening to bagi the proposal thaba kanda hojiki si soina yauri do sanction tor puga sana na badu kan to customary logiming da mia manghanaba honaba yaroi yungau thingsi hairabadi chapchapa policy ama semduna thingnaba amata oina warep losi haina Chief Minister and Birena Assembly da phongdokre wapam asi handak ta yungau thakpadagi mioi manga sikiba madi kunga marina aruba phipam da laikan nabaga mari lenana MLA Megha Chandra na pukhalakpa calling attention motion amagi bakum pibada Chief Minister na phongdokibani mahakna makha taraduna haukiba July tang kunga nipan amasung kunga mapanda oinam sawombungda yu thakpada mioi manga laikidaba amade mioi marifuga mathoi hospital la laikan nakiba thodok adu laibak thibani customary ni haiduna madudagi puthorpa yu singna praja miyam da sohalaklabanina customary haiba thamdana punna yu thingnana bathabak pakhat minaba tangai fadre natragana yu adu quality control tawduna putho hannaba khanaba chungani Manipur gi yungau pura thingsi hairabade ruling opposition khaidana chap chapa phirep lominagadabani natragana yana ba mawngda chatpatabani hauziki matamda mayai kaba chinjakna mapunsi lomkhiduna lukhrabi masing ka hen hengalakri yu sungdrabasu hingba yaba government ki scheme kaya lai tangai fadana customary logi sungba tarabasu yu singadu atopada hendo handanaba yu puthokliba singi getta police ngahanduna thamba mathau tare haiki har phangdabaga mari leinana MLA ke Ranjit na pukhalaki ba calling attention amagi pakhumda agriculture minister B Hankaliana Manipur gi oina har gi allocation asi metric ton lising yankhaini masing manungda hojik metric ton lising taragani thoi chamanga chingada belairi stock ta leiba bag masing na lising mariga chamri nifuni tongan ba laibak thiba thodok singna chingbada panthabani MLA amadi minister singi dioda har pithokle haribado makoisu laumi singi favor ta tawba oiramgani haiki demand sing pass tawna bakhanabada MLA singna pirakiba observation singi pakum piraduna minister Karam Shyamna Manipur sarkar ge surrendering policy lei surrendering sing da piriba sel amadi khudong chaba sing central government na chama funding tawbani ikon kona semdok labaret ki matungina surrendering amagi thagi stipend lupa lising mari dagi nipande hengale chahi ahum helaba singi fixed deposit lupa lakh mari oire lalauba sing hena sarkar da changjarakna ba policy semba mathau tai handaki ichawda sikiba mioi masing taraga mapalni makoi loina mak lupa lakh mari compensation pibada government na ayaba pikre
tin na chiktuna laikhidaba amadudi sarkar gi oina khanadre lising magachanipal marifu mapal daki hauna chandel gi laikulta lairakhiba Burmese refugee masing marifu taret ni ngasidi yakai mari khakta ngare makoi gi manungda laikulda mari lairi Myanmar da democracy government laklabani na makoi halan kinaba center ga tanragani haike Art and Culture Minister Jayant Kumar gi maikai dagi Manipur Cultural Policy aroiba thakta leire Film Institute ningthina mathok tawbangamdre masak naiba artist sing State Kala Academy gi makhada thada lupa lising amamam pension piri Buruk Sobi Laifam Archaeological Site oina chansinba yabra haiba yengsili haike Horticulture and Soil Conservation Kamari Lena Napirakiba Observation Singi Pakum Pibada Minister T.S. Shyam Kumar na Mamangi Government Utilization Certificate Piram Dabadagi Pan Hankiba Yaranki Matam Chana Project Proposal Thadaba Phil Stop Chatabana Chingba Yawudagi Center Sponsor Scheme Sing Tabak Oina Pangtong Nabahonabada Kudum Chadabakaya Mayoknari Anauba government nasina mari leinaba MLS singa tanaduna singi praja singyauna Manipur gi kachin koya thungna scheme singi kanaba pina bathabak packet kani umo kidamak working task force semagi thabak su packet minase Jingilamda puthok sing yon pham leitabaki awaba mayok nariba sing department na ko nanaba thorang packet pahore haike tungda education minister TS Radhe Syamna Dhanmanjuri University Bill House ta thamki Demand Mari Gilupa Road, Jamagadi Putaruk, Lak Humbutra Mari Henderson from Assembly the past Tokre, Demand Sing Aduna Rehabilitation Gilupa Road, Mari Lak Kungamari Henba, Art and Culture Gilupa Road, Kungahumdoi, Lak Maripunitoi Henba, Horticulture and Soil Conservation Gilupa Road, Maripu Matoiga Lak Humdoi Henba, Amade, Tourism Gilupa Road, Kuntagataret, Lak Manga Henba, Sen Pamne. Demand Singh Adugi Kanarakpada MLA K Ranjit, KS Joy Kishan, Dr. Chartolian Amo, D. Korungthang, Alfred K. Arthur, K. Megachan Ramadi, Surja Kumar Okramna, Policy Kat Thangat House Nakumna Kanarabamatunda, Policy Kat Singadu Handuklaga, Demand Singh Adu Pass Toki. Jero Wargi Matamda, Handak Posting Pikraga, Mapam the Chatlu Yadi Haina, Dr. Ani Suspend Taukiba Duda, Maram Jadaba, Dr. Amayaure, Handopio Haina, CAF Minister na Puling Chingshin ki MLA Keranjit na thasi ki tang taragani thoi da Health Minister na Hepatitis C lying bada free oigani haibadu thabak oina pangthok piu haiki O Henry gi maikei dagi MPSC gi aspirant candidate singna khongjang changsnaba sem saribasi kari lebagi yengsin biu haina taksin ki RK Imona Mairoi Loop Amana Luchingduna Assembly Constituency Nepal Yellow Missing Reserve Tobi Haina Changsliba Khongjang Asigi Matangda Chief Minister na House the Warol Amathambi Haike Chief Minister gi Maike dagi Kangpokpi Yauna Assembly Constituency Nepal Asida Yellow Missing Minority Tabagi Pibam Leire Constituency Sing Asi Reserve Togadabani Habisi Kananingai Oiba Wapam Amani Adubu Constituency Reserve Toba Habisi State Government Nangamde House ki session Loraba Matungda Center ka Tanaraga Kari Toba Yabagi Habadu Yengsingani Khongjang Changsliba Mairoi Singna Makoigi Khongjang Handopio Haina Appeal Tobaga Loinana Session Hek Loibaga Constituency Nipanasida Illegal Migrant Labor Haibadu Khandok Naba Instruction Pikrai Lairam Labadi Maram Damda Halan Kina Batabak Lokat Kani Haiki Property Tax Lodabana Municipality Singna Pangbayaba Yam Labasen Pam Kongatre Impal Municipal Corporation na Parking ki Sen Pam Matik Jana Kongat Pangamdre Haina Accountant General Audit D. Joy Sankarna Fongdokhay Ngasi AG Office ta Panchayati Raj Institution amasung Urban Local Body Singi Lisingani Taragatar ki March Kuntramatoi Pawbagi Annual Technical Inspection Report Phongbagi Thoramda AG Nawafamasi Phongdokibani Manipur Municipality Act Lising Machamapal Marbudra Marigi Taruk Suba Amendment Property Tax Board Sem Gadavani Haina Lisingani Taragamangagi August Kuntrada Order Tokrabasu Tabak the Ontok Tabadagi Tax Kongat Pangamdavani IMC na Paking Mapam Taragataretagi Lupa Lak Kuntram do Hena Kongat Pan Tokpadu Lupa Lak Taragamatoi Kara Hena Kongat Pangamli Thawal Jilla Parishad na Lisingani Taramari Taramangada Lupa Lak Nipu Lauthokraga Tabak the Ontok Tabaki Mami Tari Urban Local Body Singda Modern Account System Siznadabagi Mami Tai Haiki Moving on to some of the compliance audit paragraphs.
We have a case of expenditure of 40.06 lakh under 13th Finance Commission Award, which was doubtful. This is a very serious case. Under Tobal Jilla Parishad, there were 16 works awarded in the year 2014-15, during which the audit was conducted. Yellow me kanana bill passed to Bagaloina voter list the Kimitop singing Loto Assembly segment Nipan yellow me singi seat reserve to Haina case then a chunks luckily Bakongjang Dangasi Tongan Tongan the school Gimhero Singna Paks and the Kongjang Junction Cray Impal Pangai Lambida SB Gadwell School Ake Sanato Baby Delia Kanan Debi School Gimhero Singna Kongjang Junction Key Quirambani Makatel, the Su Katel Pambi, my bells in a yellow meat canapa Kongjang Junction Key. Wangzingi Katel Pambi Singna Su, Kasegi Kongjang Busogolatuna Wakami Pam Chataki, Yellow Me Singda Constitution Kichangak Pio, Mikal Gidamak, Mito Pushilak Balepu Haina, Davitauri. KST District Council Jiribam Nasu Tongan Tongan Bus School Gimhero Singaloinana Kongjang Junction K Issue asi MLA Humpuna Lumna Lobagaloinana Center da akan ba pressure PBU Haina District Council gi President L Bonsuna Fongtorkli Paliba lenga asina tumili thokodi chumdabra ina khali athu matamda paliba central government na su yam thuna taksan biu lairiba MLA Humpusina athu matam taksan birakanda akogi lairiba asini panji athu matamda Abadi akoi yellow media reserve thamgadabani natrabadi ang Park Student Association natana jiribam gi khunai miyam satra satri punamangna akan ba action section ko matamda asida paliba lenga kasina masana thodang logjaga Ima Kaitel Pambelo Ningtokong Amasung Ningtokong Mera Paibi Imalup Nasu Ningtokong Kaitel Dawakan Pam Chatake Yellow Mik Kanaba Kese Amadi Atay Lupsing na Changsilakpa Kongjang Kuding Magta Ningtokong Mera Paibi Amadi Kaitel Pambising na Sagot Kanihari Desa Mamadi Ansam na Sinduna Manipur Land and People Habihiram the Nomagi Oiba Academic Discourse Ama State Guest House Ki Conference Hall the Pangtokre Thoram to the Manipur University ki Professor W. Navakumar Ningtoza Lancha Artek A. Shimre L. Adani Amadi L.C. Santosna Tongan Tongan Bihiram the Wanganki Desam ki President M. Angambana Jingamadi Tamda Mitop na Pirak Liba Chaitang Kangmin Naba Amadi Masi Punna Tingaminaba Tangai Fedaba Lakpadagi Thoramasi Sinbani Haiki Ansam ki President Sachangna Jingamasung Tam Tongan Tongan na Chatna Duna Apamba Ama Pangna Nabahonari Tanariba Pandam Amakak Oibana Punna Tingaminaba Tingaminanaba Lambiat Panheki. What is the causes of the migration? What is the impact on the native communities? And also to find out the remedies, how to control this influx. Indiana RPF Saduna Press the Cherol Thadok Lehaina RPF Secretary Published Robin Kumangi Cherol Aman Apongdorkli Asigumba Cherol Asti Manipur Ladiba Print Amade Digital Media Singna Checkson View Matungda RPF ki Ming Thaba Cherol Sing RPF na verification Togdana Pau Oina Thadok Bidana Bakhangale How's it Pau Imakana Tembe Brematang Luminasi The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Bhai Gurudas Group of Institutions Sangarur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Ladies Fitness World, Keshambat Junction, Tidim Main Road. Ihan hanbo oina hangdok chaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Ngasidi suara jingge. Tule, wait tule. Kari no tu tisha. What's kari yauza? Sidi yoshi ni ne. Masigi yoshi di tata tisko ni ne.
ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯃꯍꯨꯠ ꯌꯥꯡꯅ ꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯦ ब्रेक मतुंगदा अमुकन तरम नोकचरी मखाताबा पाउदा सेंट्रल जेल मनुंगदा लेरिबा नुपी बंदी सिंगी ओइबा हेल्थ कैंप अमंगसी जेल मनुंगदा पांगथोखरे मैक्स की मखादा मैते लेमरोल सिनाइशंग अमसुंग एसपी सेंट्रल जेल ना पुना सिंजरा पांगथोखिबा हेल्थ कैंप अदुदा जेल की एसपी सुभाष चंद्र MLSS की मेडिकल ऑफिसर इंचार्ज लकी प्यारी अमदी अतै मेंबर के सुसरग्याखी HIV अमसुंग हेपेटाइटिस C की स्क्रीनिंग टेस्ट अमसु पांगथोखी जेल की एसपी सुभाष चंद्रना हेल्थ कैंप असिना नुपी सिंगना मतौ करमना अनायक थोरक्तनबा चेक्सिन थौरांग लौखटकदगे हाइबदु खंगनबा ngamlagani फोंदोखी MLSS की मेडिकल ऑफिसर इंचार्ज लकी प्यारीना समाज असि की अखुबा मिटेंगना HIV पॉजिटिव ओइरबा मियोय कया लायंगबगी तंजा फंगदना लेरी पॉजिटिव ओइरबा मियोय कया मतम चाना अवेयरनेस पीदुना तुंगी पुंसीदा अहोंगबा म पुरकनबगी पांदमदा हेल्थ कैंप असि पांगथोकपनी हाइके अखोइगी अनाबा अमगसे आई सामंग खल्लगा आइगी नुआइतबा अरोपा अखोइगी अरोनबा साजा चलुरगसु मंगोंदगी 10% बाडी लिथोपीबा कॉन्ट्रैक्ट बीबा सिदरगानेबा होमगार्ड सिंह चंगसिलकलिबा चरा हेनबगी खोंजंगदा ngasi फावबदा पुलिसना पर्सनल कुनगा मंगा लौखरख्रे ngasi मंगा सुबा बैच के पर्सनल मंगा की मसा फिबम सोक्सलकपदगी खुदोंग थिबा थोरकपा याई खनबदगी लौखटखिबनी मखा ताना पर्सनल मंगा अमोक चरा हेनबगी खोंजंग चंगसिनहौख्रे Jahi Amahena Nam Sinduna Laklaba Lower Primary Oja Lobagi recruitment process Atuba Matamda Pangtokrabadi Jangsin Bayaba Kongjang Jangsilagan Haina experienced candidate of SSA primary thesis na Pongdorkli. Ngasi Manipur Press Club the Pangtokpa Paugi Mipam Amada Oja Singimo Chiladuna Sawaijam Ronel Singna Hauki Bachahi Lisingani Taragataruki Me Taragamatoida Education Department na SSA Gimakada Lower Primary Oja Lownaba notification Amatoki Masingamari Lena na oza singi sinfam asibu pamjaba singna form thajin ke adubo form thajilabasu masigi tawfam tokpa recruitment process amatta tawdana leiri matamduda chapmanana notification thokiba ramsa amasung upper primary gide tawfam thokpa khudimak pangthokpa loikre oza singbu tuhatpiba manba sarkar gi thawong asi tawbidanaba Jahi Hengada Suyaraba candidate Singi Maraibuk Singbu Yengbiraga Atuba Matamda recruitment process Pangtupu Hari. Da Kakiba Lupa Chonga Duna Kogi corruption ni Hagadoribra. Masisu Education Minister na Ozagi Sinpam Bunum Sizariba aspirant candidate Amawana. Ako Oza Izage Tungi Satra Semzage Asigumba Namsin Sahiyama and Namsin Duna Ladiba recruitment process ase Atuba Matamda Loishan Bio. Rural Development and Panchayati Raj ki Director na staff ama phubadagi soktuna Jenims talakana kre hari soklaba staff asigi maming Arambam Somarendra Lilong Chajing dagini Somarendra na Hiramasida Mari Lenaba Singna meeting changbiu hari Nagandam sila mana absolute stile ako may mga naman asyang bumahang nagmasagi matay kuwi bagi mamatik sa atin ay wakan din kamay na matay kuwi na pagi state government na hapay kamay na masinay na ay digi ay ginuway sa dapat Moirang Kendra Progressive Front na bank taki darkar oiba senfam lauraga nupi khaktagi oiba society singda phishakon amade phi tunanaba machine yantokpagi thoram amangarang loktak maru phubala da leiba phubala maning ward number ahum Lamjing Maira Sericam Handloom and Handicraft Cooperative Society Limited ta Moirang Kendra da mirap oikiba thongam santine yanthokre thoramadu da phubala kuldagi o board centra Moirang Kendra Progressive Front ki General Secretary M Uttam Kumar amade Progressive Front asigi Vice President and Romitna Maroiba Miyosing oina sarugyaki thongam santina Kendra sigi manung the same kiba society yangkai makta mateng pangna ba honari masagi khusukulai phanglaba society ki members singna chawkatpa Moirang Kendra ama ohenna puna hona minasi haike wari ningsing jaraga aikoi maitai nupi singa
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨꯒꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯠꯇ꯭ꯔꯕ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯀꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯅꯤ ꯑꯩꯅ ꯉꯁꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯡꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯖꯔꯒ ꯃꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯃꯁꯤꯒꯨꯝꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯖꯅꯤꯡꯕꯗꯨꯗꯤ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯖꯈꯤꯅꯤ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯁꯦ Thobal district manung chenba charangpat mamang lekai arong turel mathakta lopari lising anirom da ising piriba canal asigi dam ngasi sorokhaibam ingochana semjinba hukre hari World Day Against Trafficking in Person Ge Thoram Bisnupur District oina thamna pokpida leba Kasturba Gandhi Balika Vidyalaya Mandir Moirang da pangthokre Childland Bisnupur Kolaf na Sindra pangthokiba thoram aduda Childland Bisnupur Kolaf ke Director Lamabam Pisak Singh Coordinator Sanasam Rebika Devi Kasturba Gandhi Balika Vidyalaya Mandir ke Assistant Teacher Philem Raju amade Warden Sofiana Maroba Mir Singh oina sarwyakhe Director Pisakna Trafficking ge maramda khangan baga loinana matau karam na ngakthokani haiba wafam sing thamki ADC Chandel na sponsor tawduna ahanba Acha Musical Festival cum Award yan thopagi thoram amangasi Jingmairong da leba Tribal Research Institute ke auditorium da pangthokre All Chandel Artists Association na sinduna pangthoki bathoram aduda ADC Chandel gi chairman Lutkosai Joe Vice President Joy Lamkang Executive Member Tonsing Willingshan amadi atay member kaya susargyaki Isay nungmay gi thoram da athoyen taraba miyoy taraga mathoyda manamatum yan thoki Bihar ke Chief Minister Nitish Kumar na Congress amade atopa political party kayaga punna chatmina duna lerambadagi Chief Minister ki phamphawa thadokibado achuma khongthang ni haina JDU Manipur State Unit ki President Hangkan Pauna phongdokre ngasi hata daleba JDU ki office ta unabada Hangkan Pauna Congress amade atopa political party kharaga Bihar da sarkar semina duna lengak chathabada imung manunggi oiba rajniti na hen maruina lobagi mawongda Atopa political party singna chatharakpa thawong adu yaningdabadagi mahakna Chief Minister gi phamdagi resign tokibani masi khangna paliba lengak asina miyamgi apambasing manghanbigano education mai masing tamba amade miyamda food security act ki makhada phangangadaba chaktung sing chapchana phanganbiu Jingda class 9 dagi 12 phawi manungda mahi tamliba mairoi singi akhanaba policy sembiu BJP gi lengak asna paikhalakpa chawkha thorangi thabak singdasu JDU Manipur State Unit na angama mateng pangani haiki bulaga jumbara lobadi araiba nate Imphal Delhi chatnabagi arrangement to chap manare aduna masi karmai ngamgade bata ahan bada class 9 10 11 12 level functional oina na ba policy ma putho aidi khange ai madugi policy do aidi khange Lusu lude sarkar magi damagda adubo towning magi willingness commitment adu khaktani wali se aduna prayagi asado sigumba sarkar sina tawbirakba matamda hekta atei party na UPA group ki party na hollakba matamda JDU su NDA orebna JDU phegrak pheina khallaga ei akoi clear thengna gyaba Haukip Students Organization ki President Lekolal Haukip Mihapta Chenaba Solom Baite ngasi serap kota puthorkani haibadagi Kuki Women Union Manipur gi volunteer singna ngaiduna leinaki adubo Solom Baite kota puthorkidre Kuki Women Union Manipur gi miyoy singna mihat asiyaning daba pongdokna slogan kaya paiduna khongjang amachathaki Union ki Joint Secretary Lily Telena mihat asida mapung oina chenariba miyoy ohum phaduna ain gi cherak pigadabani haiki Si government na khitang action si lokhat piduna ai una right tahan khraba phaga da hena right tahan khraba singdu achum bada government na phabiu haina ai koi demand tawre karigumba phabi da taragadi ai koi masi hena akan ba khongjang changsin ngni khongjang ai koi leptana changsin khigini Manipur Government College Singda matam sangnadagi engage tawduna seasonary staff sing sarkar na makoibu sarkar gi karmachari mak oina loksin bigadabani haina All Manipur Government College Engagement Non-Teaching Staff Welfare Association gi General Secretary Aziz Ahmad na pawmising da phongdokre
Manipur Press Club ta pangthokiba pawmising ga unabaduda General Secretary na college sing asida staff ki awat pa leibadagi Higher Education Department ki ayabagi matungina college sing ki principal na makoibu matam sang na engage tawduna siznarakli makoi sing manungda chahi yamlaba miyoi kaya su yauri sarkar na makoibu sarkar ki employee wena loksin biu haiki Department khudimaki ahanba posting machine khara phawbada government college education yugi makhadar ba college sing dalaiba ahanba phangsin ase ngasi phawba machine bagi wafam ambo khanna bidaba ase aikhoi gi laibak jamna thibani aikhoi bu sarkar gi oina absorption tawbiyu haina media gi songda pawjenjari Ketrigao Yumkaibam area da Ainayadaba Madi May Kabanisa Yole Habaknaba Pau Pamgadagi Imphalis Police ki SP K Kavivna Luchinduna District Asiki Commando Amadi Nupi Police Yauna Tibumbagi Tabak Chatakre Mioy Chamagayan Kairom Kergao Junior High School Ground Putoktuna verification Chataki Mioy Taragamari Masagi Saktakche Putokpangam Dabadagi Porompat Police Station the Sinakre Ningsing Bayai area sida Mayai Kaba Nisha Panana Honavada Police ka Miam Gamuknaba Todok Lake Rabani Ngasi Tibumbagi Tabak Aduda Pamdaba Todok Toktanaba Jackson Torang Lokaki Hayengdagi Hona Numit Taragamangani Chupna Swasta Pakwada Nationwide Cleanliness Campaign Horgani Haina Nehru Yuba Kendra Sangatan Impalgi State Director Saib Singna Fongdokre Lampel Pata Leba DC Impal West ki Complex da Leba NYKS ki Office ta Pangtokpa Paugi Mipam Amada Saib Singna Ministry of Youth Affairs and Sports Government of India ki meeting Makada NYKS Impalna Manipur ki District Tarada campaign si Chathagani Open discussion free general cleanliness hygienic and sanitation seminar essay writing slogan writing yauna miam tinba mafamda awareness ase pangtokani haiki conduct these activities this Pakwada from 1st to 15 August in about 500 villages, maybe covered more, but our target is 500. We will cover at least 500 must, but maybe more number. So this type of activities we will be, we have taken one motivation to the members of the youth clubs. Kaibi Shanapataliba Yaibilen Children Honda Wefna Cycle Ani Jeng Ising Hamnanaba Tank Amade Angang Singi Sananaba Polam Sing Mateng Pankre Home Asidangasi Pangtokiba Chambatorum Amada Loop Asigi Advisor Ken Lukoi Loop Asigi President H. Kishore Chana Yaibilen ki President Yangoi Pibada Polam Singasi Kushnaki Web ki President Kishore Chana Handak March Tada Nini Chupna Color music ta panglakpa senpam adu home asida mateng pangbani makata na matam gi angamba mateng su pangani haiki so dagi funding se phangna ba mayam chiela ga sulai ngasi bok to government na sigi suno jaga ma sahi ko mga su pham lai habisi ngasi bok to government na chum lai tho ga hagadra angang me chi lai film ji kamaina lai no musum yengsin bidaba gi por me ang sum thengnai adu sigi home se maruina donors me amna donation to ga hingba jaga am oye sanna ngasi ko sumai lai sumana atei tei donors me am su lai na habi ada sumaina nataba donation duna tawaga angang sina chawa thakpa nungai na leiba tawak ta kana war leiba gi potu na tabida government gi site gi regular mo gi fund ama adigi regular mo gi hijaba ya ba adigi mo gi kana ma ichaba ya ba pona ma government site gi to hning ba singa sigi ngasi khoi laksai ba khoi ngasi sinja langjari si sigi tanja lokja ai ngasi o lai government si angang me si mo chinja ga chwa pila ma tokjening bai ta sigi tang haja ga swai deni Tentha Pukri Achauba Taubagi Mingda Lana Pesa Lokthokre Haina Kangla Youth Club Tentha Maya Lekai Amasung Mera Paibi Singna Phongdok Libasti Yumpham Yaudabani Haina Tentha Jila Parishad Member L Inauchana Sengtokli Manipur Press Club ta pangthokpa Paugi Mifam Amada Inauchana Rajniti gi akhuba meeting da Miyam Bulan lamjing batok lasi haiki Yamla Chefam Lokthokre habasi Makoida Akoina Tabakshi Loirba Matung Praja Singi Wajes Aji Ningon Chakuba 2016 ki Ningon Chakuba Mamangda Ningon Chakuba Nangnaba Akoi Mayamda Yanaba Amagi Matungina Pasaji Loni Yentokibani
Bharatiya Janata Yuva Morcha Manipur Pradesh na Sinduna Empowering Entrepreneurship Week ama August 3 ta pangthoklagani Nijaipa Chuthekta ba party ki office ta pangthokpa pawi mifam amada Yuva Morcha Manipur Pradesh ki president P Somorjit na entrepreneurship policy semriba sing sel thadagadoriba sing amasung government ka lainariba ahangba sing mentionana ba thoram asi shinbani thoram asi da saruk yaningba singna party ki office ta lakyu haike ingi side tegi government to we have policy program the hape avasing ekoi not only Manipur government natana donor minister da NEC da amadi MSME gi amadi industry minister da with copy to khoi gi honorable prime minister yona hariba khoi gi resolution tweet ma du gi loophole sing to government of India amadi Manipur government da khoi khangan jagani haina thamjage Council of Higher Secondary Education Manipur Employees Association of Chief Minister Relief Fund Lupa Lakh ama donation tawkre. Senpa Madu Kosem gi Chairman L Mahendra, Secretary Dr. M Vidyasagar Madi Kosem gi Employee Welfare Association gi General Secretary L Robindrana Chief Minister N Birenda Kusnaki. Maram PHC ki Dr. Masing Shuna Lehelu Health Center asigi Senior Medical Officer Dr. N Peter gi transfer order handu uhaina Maram da Miam na Kongchat amachakre Maram Circle Board Maram Kulen Circle Student and Youth Association amade Circle Women Association na Sinduna Pangthoki ba Kongchat ado Maram Don Bosco School dagi hauraga Maram Bazar da Laiba Health Center pawbachatke Students Association ki advisor Alfanuna Health Center asigi Dr. Manga Laibagi Manungda ama transport chakraga ahum transport thakibadagi Dr. ama khakleiri government ki transport policy da ayat pakarisu leite maramaduna local mayor shu oriba Dr. Peter ge transport ki order handokpaga loinana award pa Dr. Singh thabir ohari understand the grievance of the people despite the fact we never had adequate doctors despite the fact we never had enough health facilities Namaram people never revolted or complained because somehow the 2 or 3 doctors are really sacrificing and managing the PHC and not only the PHC but the community as a whole. But now with transfers of almost all the doctors and we don't know when the next order will come for the next doctor, it is very skeptical and creating a fear psychosis in the minds of the people. Kiamgai Development Organization na handak chahi ke class 10 exam da mai panglaba Kiamgai High Madrasa ki Mairoi Singh amade AIMPT da mai panglaba Mairoi ani opagi thoram Kiamgai Muslim Awanglaikai Community Hall da pangthokre Impal West Police Commando na Kuman Lampak IBS gi akoibada thibong tabak chathabada MNRF ki member ama phare Hagalaba Myoy asigi maming Romeo chahi kungani thoi Yaikumpo Senapati District tagi Jingmairong Laipong Kuno da laibani hari Hosi Pau Merthana Tema Bre Mamuk Lominasi Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairabo upaidi Jolip syrup amasung capsule. Come and join the first Imphal Trade Show 2017, starting from 1st August to 14 August at Hapta Kangjebung Palace Compound, organized by Socialist Students Union of Manipur SSUM. The main events are Sangari Lamjel for the first time in Manipur, Open Mukna competition, cultural show, painting competition, food court fun and marketing under one roof. There will be participants from all over India and foreign countries. Breaking matungda mukana taram nokcheri makata pauda
Firefighting, including mock exercise ki matangda PWD ki officer amadi staff singi numit nini ki oiba disaster management training ama PWD complex sa pangthokre. Secretariat Relief and Disaster Management ki meeting makada Civil Defense and Manipur Fire Service na sindu na pangthokpa training hogdokpa ki thorum aduda PWD ki Chief Engineer Tikan, Chief Engineer Building and Noren yauna masak naiba mioy kaya na sargyaki. Impal College की Physics की Head of Department C.H. Rajendrana Resource Person ओइना वांगांकी फिवम साथी न सोकलबा इम्फाल यारिपोक लंबी सेंबी दबगी मायोक्ता लंबी असिदा खोंजंग कया चंगसलगनी हाइना इम्फाल यारिपोक रोड की मनुंग दलाइरिबा क्लब तरागनिपा न पुंदुन सेंबा इम्फाल यारिपोक रोड यूनाइटेड क्लब ऑर्गेनाइजेशन की थौ पुबा सिंगना पाउमी सिंग फोंदोक्रे ngasi organization asiga loinana paumi sing yauna lambi asigi phibam yengsinki lambi asi asuki matik phibam chatana chathok chasinda chauna apan ba oire organization ki wangang loi and kumarna lambi asi lagiba august ki tang 3 phawgi manungda semjin ba hodrabadi mathangi numit tang 9 gi ahing nongyai dagi lambi asida gari achauba yauna ising puba gari kaya chatlibasi thingjilagani haiki ji toriba lambenda pukhi dona kom toriba Asia, aku ini public memang set pada yang nam ngomong tak ada. Aso yang am thok pagi, orang hayin hangdra ba, macam ni na, mari ni bawa authorities na, atau macam tu sengen bio. Na teraga di hari bertari, namit tarik ni, ni panis baugi man sembi tu teraga di, aku macam ahing lagi, aku macam kau kena aku bantu jaga ni. Raz Medicity da Kaitel Mayum Kennedy Koba Mui Ama Laikidavaga Mari Lenana, Kongpal Nupi Loop Laikai Marina Sinduna, Wakan Mipam Amachatakre, Mipam Aduna, Kennedy Laikidabagi Chap Chapa Maram Miam the Kangan Gadabani, Raz Medicity Amadi Medical Department Kennedy Bo, Swine Flu na Laikidabani Haina, Pongdok Padagi, Laikidabaki Imung Manung Amadi Machama Susing, Miam na Puning Dabagi Pibam the Lakle, Matam Sang na Mahak na Laikidabagi Maram Kangan Daba Asina, Amuka Hena Chingnaba Pahole, Atubada Marilenaba Authority na Kennedy Laikidabagi Layong Kangan Gadabani Haina, Kennedy Loina B Takelambam Ongbi Shila Debina Pongdoki. Decision lepak payaw maram di kaino da ay uraga sumano kumjan di bakanggu tu na ay just swine flu or male mo ito jadi ano mo na asagi mo julande ay julande singjep tu neba singjep chikanan thai Rajmedi city na singjep tha bane ba adu kum laba Rajmedi city do Manipur ga mena ne permit kapi wa pa pam jai tam jage District Veterinary Office Bisnupur ki Joint Director ki meeting makhada Kumbi Municipal Council na sinduna Sasan Singh hidakap tokre handak ising ichaw si ang laga Sasan Singh laina tina kaya dagi ngaktuk na pathoram masi pangtok pani Lalit Madhop Sharma High School Khongjongi awat pa oja sing piu haina Mayur Singh nga sisuwakan mipam chathabaga loina na DC Complex na laiba ZEO gi Office Solon Sinkre Hiramasigamari laina na ZEO da memorandum amasu pisin kre numit ukhumni gi manungda thabak oina pangthokani haina ZEO na pekiba thajaba tabak oina onthorok tabadagi Solon Sin bagi khongthang lorokpani Mayur Singh gi wakat tadrabadi Education Director gi Office pawba Solon Sin gani haiki Tadi tadi tu ni order je, kau ni 2 years mawar lagi, kau ni order je. Darkah sahaja jemaah tu je, kau ni tu jemaah tu je. Tapi dia tu na, kau yang ni JDO office itu orang jadi, itu kau sahaja JDO tu kau hanya mawar dah application thar was nalar juga sahaja JDO nak kau dah 3 days di macam ni dia, tu macam ni jadi dia ada punya JDO office. Kau orang jadi itu kan, jadi macam tahu kau ni bikin jadi ni kau sahaja tadi ada tadi, ada kau director ni, kau tu orang lagi. District Better Bone Disease Society Thobal District na sinduna Thobal Guangbal Daleba Multipurpose Community Hall da Anti-Malaria Month hodokre Thoram aduda DC Thobal El Nabakishore District Hospital Thobal gi MSM Hemanta CMO Dr. M. Jendakumar Susaryaki Thama chumna chathagadaba thoram asida Community Awareness Program nipu yauna School gi mayroy singi tongan ba thoram kaya pangthokani hari Legal at Clinic EDO Samram na sinduna World Population Day gamari lainana no magi oiba legal awareness thoram ama Langatel Moirang Lekai Community Hall da pangthokre thoram aduda District and Session Judge Thobal Salam Imocha Langatel Jila Parishad Member S Budhi Childline Thobal gi Director Noni Balasu Sargyaki
District Police Thawal na sinduna police namadi miyam ani gi marakta aphabamari thamnanaba mifam ama SP office Thawal gi conference hall da pangthokre Thawramatu da SP ke Megachandra atai officer sing district asigi mera pai bilu local club ki miu chingsu sarugyaki Ichau gi awaba mayok na riba kumbi kendra gi wangu sandang khong awang lekai gi miyam da sandang khong social welfare club na khotna tuna SDO moirang gi makha da pirakpa cheng hawai miyam da yan thokre Dagel Industrial Estate Laiba Silver Dew Package Drinking Water Puthok Liba Loktak Industries ki factory handak mai chakibaduda All Manipur Entrepreneur Association Lupali Singh Kungani thoi mateng pikre mateng asi pangbirakpur demak association bu Loktak Industries na thagat pa phongdokli amangata thokraba sigi government ki oiba mateng phangbalai thri hairi Center for Human Rights and Duties Education Manipur University ki mahiroi singna matam sangna tanduna laklaba human rights ki MA MU da hangnana bagi wapam authority na namsinduna thambagi mayokta Center asigi mahiroi singna ngasi pangthokadaba PG diploma ahanba year ki semester yaudaba loinana admit card register da pisinkre Center asida makal amatagi exam towe akiroi haina boycott tokre pibamasida authority na makhata na tumina lesilabadi a block phawba thingsinbagi phirep logani hairi Kaisham Sagai Foundation na sinduna taragani thoirak suba afaba mairoi sing okpagi thoram Tampha Hotel North AOC da pangthokre thoramatu da MLA ke Megachandra Dr K Sobita ke Irabotsu Sargyaki Number Kendra da cheng mat khibalaite haina Kendra sigi cheng gen bagi ajen oiriba singna pawmi singna phongtokre number sabalekai da pangthokiba pawmi singa unabadu da cheng ge ajen oiriba L Jaya Shilana ajen singi mahut chiladuna magna phongtokibada department tha manga gi cheng pirakhidabana beneficiary singda cheng yenthokidabani piraktaba cheng singa sigi matangda Bisnupur district ki DC da aiba wakat amasu pisin khrabani Kendra sida sarkar na nauna agent mapan hablakpadagi high court ta case amatawna duna makoi mapan hablakpagi order court na kakrabani mioi khara na maram chadana media da agent simbulan uhanna ba konariba sigi mayokta makoi sing mathakta legal suit tawragani haiki marida ingda 2017 ingda reject tawkiba duna agent ekoina cheng huranki beleite haibase maduna mayek senglaba taklabani Madam Maduna, Masiki Matanga, or I come to Wimatok Dadre, Haina, Mediasing, Sinauxing, the Hygienic. Ngasi nongalam dai pung ohumlom taba dwaida ningthokong Municipal Council Ward number Tarada Pukrambam Itomba Koba Mioi Amagi Sangoi May Chakpadagi Lupa Lak Amarungi Pote Amangata Tokre Hairi May Chakpaduda San Manga Susoktuna Aruba Pibamda Leibeauri Jiribam ki tongan ba mafam dagi phagat kiba matam helaba potchai amasung hidak managi polam sing ngasi jingdong lekai da mai thadana mangan krai thoramatu da SDC Jiribam H Dananjoy CMO Dr E Okendro Food Safety Officer Jiribam Sajoli Kronasu Sogyaki Sendra gi matang da moirang amasung thanga ani gi mukna duna leiriba wafam waroisin ama purakta batarbadi tho aninda batodok thorpayai haina Kege Moirang Kendra Apun Baluki President Y Sunil Kumar na Phongdorkli July 3 da Chief Minister ki office ta Moirang amasung thangi ki MLA Singh chairperson local body ki miu chingyaw na phamkiba mipamna DC Bisnupurna convener oiraga committee amana asengba thidokna bayanaki adubu takiba warep adu ngasi phawba thabak to ontoktre masina mamangai dagi nungsi chanana laiminar klaba Kendra ani ki miyam gi marakta thoaningda bathawdo kaya thorpayai maramaduna gamena athuba matamda warisin puraknaba honabiu haiki authority na miyang changgiraga athu matamda karigumba hariba honorable ikai kumnajaiba honorable sem gi table da yanakriba wahum adu thabo enu konthokta taragadi manipur praja miyam madi morang praja gi makamda achoba sai lawnum to buni hanai koina lawjagani aduga adu makhata badri buji koina miyam na karigumba tumin le thoktaradi Morang Kendra Praja Singna, Kagum Ikang Kong on a Horopa, Irang Makata, Madu, look my arm, Madu control the woman of the film, Malakadi, Homasini Tandrisi. Phil
Film Forum Manipur gi ngasi pangthokhiba general election na chahi ani gi thau punanaba mioi mapan khankre election committee gi arogi cherol amana samjet sabam mangol jawbu chairman khoirakpam biswamitra bu vice chairman 1 RK Homen bu vice chairman 2 ngangbam ganesham bu secretary general oina khale hari hauzik sanabaki pawmuk bijari Nasi sanabagi pauda jiri da chathari bataramari suba chandam inunganbi memorial mini boys football tournament ki ngasi sanakiba ahanba match da Cookie Sporting Club na Oriental Club pu goal taragama thoi anida thoikre ani suba match da Chikim FC na Sunrise Club pu goal manga anida maithiba pikre Jiribamgi Kalimai Mantop the Chathariba Tarataruk Suba Tilotama Devi Memorial Mixed Kang Tournament K Ngasi Sanakiba Metsta NM Kena LEC Ebu Panjal Taramari Taragani Toida Toikre Hayeng Yaipalamjing Club Amasung SAY Shik Team Siga Sanagani Handa Pangtokiba legendary Mr. Maipak and Dr. Ngangbam Maite First National Level Natural Bodybuilding Championship ta Medal Lord Kraba Cleopatra Fitness Center Nambolgi Sanaroi Tarupu Taram Opikitorum Ama Center Asida Pangtokre Tauramatuda Center Sigi President S. Brajamani Open Draw Amasung Head Coach O Bulbul Su Sargyaki Ranchi da September amadagi pangtukadoriba is John National Throwball Championship da Sarugyana na ba Nupa Nupige trial come final selection ama August mari da Kamakya Pampton College Hyang Thang da pangtuklakani amarom da Karnataka da September mapandagi pangtukadoriba kungataruk suba boys taragamathoi suba girls Atyapatya National Championship da Sarugyana na bagidamak trial amasu lakliba August mangada college asimakta da pangtuklakani hari Hausi sana bagi makataba pau boyan tauzam dege muglobisi Rau lining bamlekai na match manga sana boloi kibada point tara humdoi phangduna Sathariba Maharaj Kumar Ghanendra Memorial Super Division Football League Tournament ta mangjin thaduna asedi Imphal East District Football Association asinduna mamang thagi tang kunsa dagi team taramatoi na saru yaduna Sathariba Maharaj Kumar Ghanendra Memorial Super Division Football League Tournament ki ngasi Khetigau gi aba ground da sanakiba ahanba match ta Rau lining bamlekai na SSC Porompat pu goal ani sinoda maiti pikhi match asida mai pakiba Rau lining bamlekai gi goal ani du Rakesh na match ki taramapal suba minita goal ama chanki atopa goal aduna SSC Porompat ki sanroi MD Lehimuddin na match ki nifunipan suba minita on goal loina chankhibani League asiki ani suba match ki sanakibada USA Kurai amadi SAK yumnam kuno goal amata sandatana draw satkre match asida USA Kurai gi sanaroi S Ranjit TS James amadi SAK yumnam kuno gi T Ronalda match conduct tokiba referee na yellow card utki Sathariba League asigi haying kilpung amata amada ahanba match oina 11 Star Sporting Union akampat amadi UPSA Pukhauga sanagani ani suba match kilpung ahum tabada Nipso kaibi amadi Upa Kyangwaiga sanagani Manipur na Chandigarh bu maiti bapiduna Junior Girls National Football Championship ki quarter final sangkhre All India Football Federation gi miyang makhada Odisha Football Association asinduna tha asigi dang kuntaruk tegi team kunipa na group Nepal thokna khaidoktuna Odisha gi katakta chathariba Junior Girls National Football Championship ki ngasi Manipur gi ani suba match ta Chandigarh bu goal taret amada maiti bapiduna quarter final sangkhibani Manipur gi mai pakhibugi goal singadu A Rozana goal ahum Dayana goal ani amadi T I Kritina na goal ama sankhi atopa goal aduna Chandigarh gi sanaroi Rebiana on goal waina sankhibani Sathariba Championship asigi mathang thagi tang Nepal da Manipur ani suba quarter final match ta group G gi winner ga sanaragani Imphal West District Football Association sinduna mamang thagi tang kunma thoidagi team Nepal na saruk yaduna SKYC ground awang sengmai da Sathariba kunmari suba L Sangita Devi Memorial First Division Football League ngasi sanakiba ahanba match ta WSC ngairang bamna thau thangmai banbu goal ani amada maitiba pikhi
Match asida mai pakiba WSC ngairangpangmi goal ani du N Ananda amadi S Umakantana match ki tara taruk suba amadi yankhai tare suba minute sankhibani match asida mai tikhiba thau thangmaiban gi amata ngaraba goal adu Kanggulan Zorloina match ki hutrani thoi suba minute sankhi match asida WSC ngairangpangmi N Ananda S Umakanta amadi thau thangmaiban gi sanaroi Lokendra Jita match conduct tokiba referee na yellow card utkhi League asigi anisuba match ki sanakibada YSC High School amadi Wafa Wangoi goal amamam chandaduna draw sakre YSC High School ki goal adu N Yaspalna match ki anisuba minute sankhi Wafa Wangoi ki goal aduna TS Ranjit na match ki marphuni thoi suba minute sankhibani match asidasu YSC High School ki sanaroi Fazirul Haq amadi Wafa Wangoi gi Jiban Ningthobada match conduct tokiba referee na yellow card utkhi Sathariba League asigi mathangi match mathang thagi tang anigi nungtil pung ama makhai tabada ahanba match oina SIRC tagel amadi SCK Kodong Popiga sanagani ani suba match nungtil pung ahum tabada YWC langthabal amadi WSC ngairang sanagani Amaromda Association asina senduna ground asida sathariba Taranipal suba S Birendra Singh Memorial Super Division Football League ki hayeng nungtil pung ani tabada aroiba match oina YDO haino khongning bi amadi Yumbu SKYC awang sengmaiga sanagani Taruk suba led El Kuber Singh Memorial Kendra Wise Likam Knockout Open Kang Tournament ki final da Nambol Kendra Kangkut amadi Wangoi Kendra Kangkut Team A ga sanaragani Manipur Kang Association ki miyeng makhada lining thau sanamahi Kang Association Wangoi na sinduna Wangoi Longjam Lekai Community Hall da Kangkut tarong doina group mari thokna khaidok tuna chathariba tournament asigi ngasi sanakiba ani suba semi final match da Nambol Kendra Kangkut na Oinam Kendra Kangkut pu Panjil tarong doi train thoi da maiti bapiduna final sankhibani Sathariba tournament asigi aroiba match mathang thagi tang tarukta Nambol Kendra Kangkut amadi Wangoi Kendra Kangkut Team A ga sanaragani District Sports Association Bisnupur na sinduna Bisnupur Mini Stadium da team tare na saruk yaduna sathariba ahanba El Itosa Memorial Super Division Football League ki ngasi sanakhiba match sa Sai SAG ulongna CYC Sinikolbu gol manga sinoda maitiba pikre match asida mai pakiba Sai SAG ulogi gol singadu S Johnson na match ki yankini par subamadi humputare subamnita gol ani RK Sanjoina match ki ani subamadi kulumdoi subamnita gol ani sanki atopa gol aduna N Ajit Kumar na match ki Nepal subamnita sankibani match asida Sai SAG ulogi sanaroi Zenon Gobin CYC Sinikolgi Doni Panmai Gaibunglen maida match conduct tokiba referee na yellow card utki Sathariba League asigi hayeng FC Moirang amadi Lasal Lemapupongga sanagani Sahi sigi August 15 kuntra phawba West Bengal gi Hugli district ki Sandanan Goreda pangthokadoriba Sub Junior NFC 2016-17 each zone qualifying round match ki official oinaba Manipuri ki ai ibungo amadi PH Lanthoiba All India Football Federation na khalagle lamyan ba jim yaripuk top jingthagi kaisam mijena sahi sigi Mr Yaripuk ki title lokre Manipur Amateur Bodybuilder Association ki miyeng makhada lamyan ba jim na sinduna leptana chatrakpa marisuba All Yaripok Cash Prize Bodybuilding Championship Imphal East ki Yaripok Laimanai Multi-Purpose Hall da social activist ke inaungsa Thambal Mari College Wainam gi Associate Professor Dr. M Somarendro amadi atei mioi singna thorom mapu sing oiduna pangthokre Pangtokhiba championship aduda men's fitness da lamyan ba gym gi SS Robert Sharma sub junior kanglupta gym asigi James Sanabam junior gi kanglupta su gym asigi SS Robert na ahanba position takhi senior gi kanglupta gym asigi kaisam mijena ahanba position taduna Mr Jaripo ki title lokhibani makong mathang tarba singda thorom mapu singna mana mathum sing piduna puning thagotki Mamang thagi tang kunipal lagi kuntra phawba Pune da pangthokiba Glenmark Sub Junior National Aquatic Championship ta sahi mapal lamadi taragi kanglupta saruk yaduna medal loroglaba swimmer sing opgi thoram Modern College Swimming Pool Professional Swimmer Parents Association sinduna swimming pool asida pangthokre pangthokiba championship aduda S athawbana meter samagi freestyle meter yankai gi backstroke ta silver medal ani meter sani gi individual mid play amadi meter yankai gi freestyle da bronze medal ama laukhibani Sharuk Yaruba amadi medal loroglaba swimmer singda tharungi mapu oikiba Modern College ki principal Dr. K Biren Swimming Federation of India ki joint secretary BC Singh Modern College Swimming Pool Development Committee ki Dr. W Shanti Kumar na khudol post sing piduna puning thagotki
Thagachari boy, Hozul is Lapadang as Nomagioba, Ingasaki Pamu Pizeri. Ngasigi Wakiba Ingasaki Pauga, ICAR Lampel Patiki Paugi Matumina, Ngasigi, Quaidiki Hakiba, Celsius degree, Kuntramatoi Dasmik Manga. Quaidiki Ingba, Celsius degree, Kulumdoi Dasmik Ani. Nuksita yaw ising manaligisang ay prasada man pumapal nuktilda sa dahong pumapal oiki. Ngasi nung sukite. Maroy Bapao Amukana, Manipur the youth Japjana Tingana ba Liquor Prohibition Act Samdopri Matong Tarahaina Chief Minister and Birena Fungdokre. Ngasi pham ki assembly mi pham na demand mari ki lupa crore cha maga nipu taruk hen bagi stand pham pass tokre amade constituency ni pan da ai ne yadaba mi top labra yangs lagan hai na Chief Minister and Birena Fungdokre ngasi ki de ISTV ni pizaba pau matang salujare ming tabri basingbo amukana korje